अहानबदा कंगलेपाकी मैरासी फोंग फोंग पाव अमा हाना मैम थमजरमगे एक्सीडेंट मियोय अनि सिरे ड्राइवर फारे ngarang numidang pung manga makhairom taba matamda hengang police station ki manungsanna kaikol gi mari suba IRB post manakta Leingoi Thanna yawba tata truck ama gurung satpadagi miyoy ani sire driver di hinghore laibak thiba thawdo du nangliba tata registration number NL07A 61665 ase Sekmai digi Leingoi Thanna haptuna purakpa koirangai taba lamigi kaikol gurung satuna tata truck adu longmudigi miyoy ani du gari aduna nansinbadigi laikanaba ngamdan laikidabani laikidraba miyoy ani adudi Mongbizam Damendra sei kuntra kamanga apokpa Krishnamani laifam thangmaiban maisnam laikai digini adu laikidraba atopa miyoy aduna Rajesh Kumar apokpa Pasuram Thakur kawi Bihar gi Magari village tagini hari laikidraba ani ga haksang sing Jenims ki mokta thamkhre loinana gari edubu thaurakliba driver thauhari sei kungamapan apokpa wa photre lo kawi khongnem thana village tagini hari driver asi hengang police na fare so hari ngasi numida waram phongkiba tongan ba manipuri sifong singdagi amasum thokiba thawdawa thok singdagi maruibi I paw sing khonga sarga manipur top channel gi maikei digi myam da thamjagi ahan bada kangla paw dagi phong maruiba paw hana myam da thamjage cycle AC gi manung da leba kul yang khai gi sip singna popi thaba yahalaroi haina si CM da resolution mari yawba ai bisirol pisingkhre manipur gi tongan ba singi miyoi Kanglup kaya makoi gi khul singna popi thalaroi haina wareb lobuga loina na set minister da ayi basirol pisina khraba matunga sisu kuki kanglup ki ahan boina cycle AC gi manung da leiba kul yang khai gi sip singna huyek piduna makoi gi khul da popi thaba yahalaroi haina set minister en berena ayi basirol pisingkhre tampak ki miyam na lekai da drug ki mek ti ihau sakat pa matam oire ihau sida lengang na sapsa na mating pangani haina set minister na phungdokre Cycle AC gi manung da leiba kul singda popi thabada athingba thambaga loinana Manipur lengakna sangchilaktiba war on drug ki khongthang asi sagotkani haibgi ai basirol khusinabegi thoram minister secretary ta pangthokre Cycle AC gi MLA Kimnio Hawkif yauna pangthokiba thoram maduda assembly AC gi manung da leiba kul yangkhai gi sipsingna khuyek piba resolution mari yawba sirol ama kuki NP cycle gi Gamkai gi president Saimang Lufuna CM na pisinki thawra maduga mari leinana set minister en berena phungdokhibada ngasi kuki phurup ki ahan boina cycle AC gi manungda leiba khul yangkhaina mafam singa du popi thaba thinglagani haina song thorakpa sida apenu phawi khul singa sigi sipna laingakta pangthoaningba thabak sing laingakna pangthokna bohonagani popi tharamba farmer sing atai mahi marung thana na bohonagani singi phurupsa singna drug ki mayokta lauriba thongdang asigumba tampaki miyam na su lekai de drug ki mayokta ihau sagatuna lamdam asidagi drug ki problem asi maru fangna muthatmina si haina su pawsna phungdurakli amaromdana BJYM gi thaumi singna thangjing singda u thaba satpada kulgi na hasinga muknakhre BJYM gi thaumi singa Thangjing singda u pambi sing thaba sat matamda mafam adugi khulgi naha singa bap tanadabagi nakal ani ki marakta muknaba thokre khulgi ahal unaduna thaumi singna lakliba dugi maram mayek singna khanki ngasi BJYM gi thaumi singna hauzik state asida oirakliba singda umang wamang kokthokuna aying ngasagi phibamda honglakliba sigi yenglaga u thanabagi panamda BJYM gi thaumi singna thangjingda u sara khra thaba sakhi mafam adu yawbagi lambida nupi angang yauna naha singna thattuna leramki naha sing adugi marakta wakhal leibigi mawongda u thabada ayetpa pibigi phiyomda leramki nakalani gi marakta muknaba du bap tanaba BJYM gi lusingba manda lambi thingba dura saruk yaramkhiba khulgi ahal amaga phaminaduna wari sanaba du BJYM gi maikei digi khulgi naha kharana u amakak tharaga satkro haiba wangang adu kana yakide adubu oiriba phibam madura khulda leba nupi sing thulaktuna bap tana bohonaki BJYM gi mekei digi u ama tharaga kari kanagani u yarma tharaga oxygen puthoktuna miyam punama oxygen marang kaina honba ngamgani ai khoina laklibasi lam khopsin balakpa nati ayinga sagi khalnga na thamnabani hainasu phongdokhi hairi atopa pawmana telepathy da bomb pokhai khiba yaningda ba phongdoktuna miyamna wakap mi pham kre
Porampad Police Station gi manung chanba Khurai Tilipati da ngarang numidang sakang na basing sakti leba bom mama pokayan du na miyo ama su on kiba du yaning da ba phongdok tuna ngasi Khurai Tilipati da wakat mi phangkhre Khurai Tilipati da leiba nan local singna pawnam sum thangkal kaithil da phama dukan singsu thong lon du na yaning da ba phongdokre wakat mi phama du da saruk ya kiba Baisia Youth Club ki General Secretary Sitaram Sahuna phongdokibada Tilipati manungda bom pokhai thaudo singarange duna ahar manati mamang da sukera khana thokre adubu kanana karigidamak Tilipati area da bom pokhai halibano haibigi langla langjin de hauju pawbu khangmamdri thaudo sigi matangna thigat pina ba kera khana lengak ta haikraba su hauju pawbu lengak na tumina laislaga leiri bom pokhai halambagi thawong asi maranai nungaina da balaibigi mong demande maramaduna athuba matamna lengak na thigat piyu haina Sitaram Sahuna apil torakli Panmayabadi ngarangi bom pokhai baduda Subhas Prasad Saikun ngatir apokpa Nandakishore Kauba maswokpada natana mafam madura khamlamba Tata Yoda amasum alto car ama thaudok thokhamda leibi yum kharagi thong thonawna singmasingsu akai toitoki thaudok thokhamda wangkhai kendragi MLA TS Arun Kumar Hanigi MLA O Henari amasum Y Irabot laktuna yingsinki ADGP LO Clay Khongsai amasum adai senior police officer singsu laktuna thaudo odugi report ningthina lawki bom pokhai phamda forensic science ki team amasu laktuna yengsanki hauji phawbi oina kanana karigidamak pokhai halamlibano haiba khangmangamdri makhatana thijinbagi thabak sathanaba case ama lakhatkira hari thaudok thokphamda lakhiba MLA Arun Kumar na phongdokhibada miyam marakta bom pokhai hanbagi thaba si pangdabagi thabakni masina samna hingjariba miyamda akitu jungba pokhali paramaduna matungda sigumba thaudo wasu amhana thuan bigano hainasu MLA na appeal tawki Atopa paw madana torel singi imai wong khalambadu tapna hantharakle ngarang na handagi leptana suba nong na maram oiraga Manipur gi torel ayambagi imai wong khalambadu hauzik tapna hantharakle adumapu water resource department na ising isawgi section thorang lokat poina control room hangdokre food control room gi official singdagi phangba paw man hairibadi ngasi ayuk pung 9 da water resource department na lawba report amagi matungina Imphal torel gi imai 785.750 mm Nambul Turel gi imai da 781.825 mm Idil Turel gi imai na 784.150 mm Lilong Turel gi imai na 780.200 mm Thawal Turel gi imai na 773.900 mm ni hauji oiriba Turel gi imai si thoidokna kiningai oiba level adu oidri adumapu section dabdi ade Danger level gi tha asi 795.900 mm ni aduga flood level na 796.900 mm ni haina official aduna haidi maraksida water resource department gi official sing mikup na hom sing len khre ising isago mari leinana emergency lakpada kanagu maman hektamak phone number 0385245150 natragana 2450195 to contact torako yagane haina department la lapsokre NPIC officer amasung water resources department gi engineering singnasu leptana turel imai gi phibam yengsili ithai beres ki catchment area da leptana nong suriba amasum ising isau thurakpa yabasing ningthina yenglaga department na khudak thabak lokhanaba CMN berena mari lena bo official singna pawta pikre haidi hainasu pawsna makhatana su phongdorakli Makasa tharak poina Government of Manipur COVID-19 Kamal Control Room degi thadorok pangasigi press release number 780 tang tara mari thama English ngani kungani thoi ngasi numidawang wairamgi pumanga phagiwa update memra thamjagi ngasi state asida COVID-19 na positive oikibagi report amata lakte haidi loina na COVID-19 na laikidabagi claim amata sulakte aduga ngasigi discharge nilni haina sungasigi COVID-19 updates na supalakli Makasa tharakpoina paudam pausi da phongba maruiba paukhra myamna thamjage AC Zamir na Amit Shah ku unakri sei kungatere suraba naga pistok makhatana sangthararoi unions government naga pistok ki aroiba tangka yokshilakli han unions government na phongdokre NSN IM amadi NNPG ga hana wari sanaringai sera sida hayeng numaijing natraga ningthoka numita Nagaland gi chief minister Nepi Rio amadi hanagi CM TR Ziriang loinana marueba Y Paton su Delhi de thunglagadori makhoi na Union Home Minister Amit Shah ga unaraba yai PM Narendra Modi na pirakoi yathangi matungina Amit Shah masamang na hiramasida yengselibani Amit Shah na
Gujarat ki hanegi governors veterans naga leader Dr. S.C. Zamir bu kauduna ngarang irai namita unakhibani amasum NSCA IM ilusing batara hauji Delhi da kem tauduna lairibani makoi gi manungdagi amana sarkar gi santi gi mihut AK Mishra ga unaduna wari sanakhrabani NNPZ gi convener N Kitobi Jimo Sishu Delhi da ngarang nungthli yorokre Zamir naga to asibu Sangthadana marueba suggestion ka piki haina thazabi yaba pawdagi hairi Amit Shah amadi Zamir ani na unakhibadu mai yanakhi haina su phongdoknarakli Zamir na mamang thadasu PM gu unaduna wari su sanakhrabani sakar gi mekei digidi flag tongan ba amadi naga constitution tongan ba haiba NSN IM gi demand anima amu ana khanabadi oithoklaroi haibisi mek sengle ngasi nini humni asida center gi mihut amadi stakeholders sing NNPZ gi lusingba NSCN IM gi mihut amadi core committee gi members sing unaraba ya haina su phongdorakli atopa pawmana UKLF na more da war on drug laukthokre United Koki Liberation Friends UKLF Government of Khulmigamna more da war on drug haiba hiramda hena akan mamiyeng sanglagani haina lub asina phongdorakli ngasi more da leiba community leaders sing amadi lub asiga loinana mifam ama pangtoki mifam adu Hill Tribals Council, HTC, Mighty Council, More, MCM, Manipur Muslim Council, More, MMCM, Tamil Sangam, More, Gorkha Samiti, More, Kuki Civ Association, More, Block Amadi, Atai CSO Single Leader, Singju Saryaki, Mipamada, UKLF, na war on Draki Matanga, Misang Mikai Naidan Akan Mamiyeng Sangshilagani, have a wafam Masif Fondo Kibani, Loinana, More, Community Leader Singamadi, CSO Singna Atubada, Magi community sing the power PB do not hang biu amadi loop asina miyam gidamang paikhalagli with haba asida UKLF pu lana ubigano UKLF sogot piu haina apple torakli loop asina makhatana phongdorakibada drug lalon ba miyoi singa athupa matamda tokpina ba khangalakpaga loinana pungkun ge marigi manungda UKLF na war against drug ki thaba asi paikhalagani haina su phongdorakli atopa pawmadana inat lining nabi PZ kanana bu hona bada kanaguma miyoi amaga mantikna duna orishin purakloi EYL isagi hak ama oiriba yelho miyam gi hak ama oina inat lining nabi PZ kanana bu gidama hona bada kanaguma miyoi amataga mantikna duna orishin purakloi haina inat yokatlof EYL gi serol amana phongdorakli serol asina hai manipur gi yelho mi Furupka Sagonaba Fije sing ngak sienaba madi maram sadana sijanaba sing thingduna wakal taminabagi saru ama oina lamdamasida lariba masaknaiba hotel da mitai gi phi mayek moirang fijin gi masakna laitiengba carpet tharambagi haukibu kumja inglisingani ga kunga mathoi gi December gi saisat kunga tareta thengnarakhiba Facebook page amadi Instagram da gi lufna hakthingna classic grande gi mari lenaba thomi sing unaduna carpet adu sindokpada yanakhi Yanaki buwapam gi matungina COVID-19 gi pandemic na maramoiraga amadi lambi ki khudong sadabana maramoiduna matam khara tha amaga point taraga manga ngaibi na bahai jarakpadigi lupna matam ngaiduna lakibado hokiba sase taraga nithudu lup ki miyoi sing yauna hiramasi gi matangna wakhal taminaduna yanaraba matungna khuyek pinaduna makha tarakpada lup ka mari leinanaba amadi miyam gi lan oiriba lamdamasi gi furup amatagi fizet laiteng amadi sak takpada masak thian ba yaba thabak sing makata na tawdaba haiba wafamda khuyek pinaduna wakhal taminakre lamdamasi gi masak naiba phi mayek amabu Kantharuba tawdana carpet oina sijinaruba sing matam khara sanglabasu inat satnabi nungsibiduna mapung fana sintok pibigidama classic grande gi thomi sing thagalakli makha tarakpada lamdamasida leiriba masak naiba hotel amadi dress designer loinana inat pu nungsijaba singna inat ki oiba fijet pu maram amadi mafam sadana sijinabidana ba wafam inat yokat lufki maikei digi thamnakli ngasi phawbda lub asina sangshiliba khongthang asi yam marueba miyoiba khunai gi minung siamadi miyoiba gi masat amagi makhada wakhal taminaduna mipung khudimak satminana bo honari lamdamasida leiriba mahiroi CSO club organization amadi polity party loinana lanai miyoi singna khunai gi oiba wakholonda lamdamasise sunung sibirabadi isagi inat chatnabi bungak senba amadi mafam matam sana sejinarabadi hena masak naiba khunai ama oina inglisingna khundaminaba Yelho miyam gi masak adu uba phangani hairi hena supausna phongdorakli atopa pawmana ibudau thangjing sing sang gi matang na miyam gi mifam phamkhre warep sing lokre henglep kokki sing na tamda kumlakpada CPPKT gi ayaba logadabani committee on protection and
Preservation of the Historical Rights of Kaubru and Thangjing Hill Range CPPKT na sinduna ngasi ibudau Thangjing Singsangi matangda miyamgi oiba mifam ama moirang patlau laikai community hall da nungthil pung ama taba matamda phamkhre haina committee asigi sirol na hairi Sirol sina hai mifam asina yamna kupna khanaraba matungna warep khara yetnaba laitana lauki warep singa dudi haukiba megi saisat mangada KSO henglekna Thangjing Singsangna maru oina tampaki miyoi amatana natragna lup singna singa sida kabra kuki sip singi ayaba laugadabani natrabadi afabu oiroi haina local papers sina thadurakibidu ngasigi mifamna akan mamongna kandem tawi masi saidangba singi haknate KSO henglekna wapam masi said kun phawgi manungda lale haina lebak miyam sengdokadabani karigumba sengdoktrabadi maduda tholakpa apapata kudima KSO henglekna laugadabani amadi henglep kuki singna tam kumlakpa matamda CPPKT gi ayaba laugadabani pot leiba masum yonbada athingba piba haina ngasigi warepna yanare hairi KSO henglep na thamki wafam sing KSO headquarter na ngasi fawba tumina laisiliwa sinadi wafam sida makhoi su yawi habisi masana tai aduna ngasigi mifam na makhata na thabak lokhalakpada makhoi su konsiloidabagi maram naiti manipur lenga na communal thokna na ba siliba Koki Students Organization asibu logi oiba action lakhatnaba thasigi taraga mathoida pisinkibu wakat chedu thasigi kun phawda KSO henglepu fagatuna action laugadabani thabakto onthokadabani haina amato oina yanare hairi Thangjing kabada masum environments kananaba tharibasingda athingba pibasingbu lengakna khudakta action lakhatkadabani haina ngasigi mifamna amato oina yanare hairi haina pawsina su phongdorakli atopa pawmana Battery current sizinaduna nga pharamba miyoi senkre khulai phahore akoibigi phibam ngak sensi habigi pandamda leptana sangsilakpa drive amagi matungina ngasi Thobal district ki manungsanba khangabok surok wangma sur hospital maningda leiba pat masamada battery current sizinaduna nga phare habigi paw phangbadagi khudakta JCCWB gi member sing sangsinduna Congress office wangbal Police Outpost ki Commander SIA ke Deven Singa amadi team yauna sangsinbada miyoedu ipa ki khudongchaba lawraga senkibaga loinana nga phabada sijinnaramba khulai sing fagat pangamle makhatana kanagumana aini wangmada battery sijinnaduna nga pharamba thengnarabadi Manipur Fisheries Act 1988 ki matungina sahi ama jela leiba yauna fine thiba madi Biodiversity Act ki matungina serak phangalagani haina supawsna phongdorakli makasa tharak poina ngasi kangleipaki Maira News Service ta phongma maruiba pawkhra mumyam na thamjagi nomgi oba Indo-Myanmar Border Trade and Act is policy in Asian countries ki matangna wakhal taminanabagi thauram pangthukre Indo-Myanmar Border Trade and Act is policy in Asian countries haibi hiramna Manipur lenga ki Directorate of Trade Commerce and Industries na sponsor tawduna Indo-Myanmar Border Trade Unions babu parana sinduna nomgi obu wakhal taminabagi thoramama ngasi Library and Information Center Kaksingi Auditoriums Hall pangthukre Pangthokiba thoramadura Kaksingi Municipal Council gi Caretaker Chairperson and Sanjit Kumarna athoiba mithung Senior Citizens Forum gi Presidents and Nimaina Thoramapu Kaksing Bazar Business Welfare Association gi President P Chandrasekhar Indo-Myanmar Border Trade Unions ki President W Nabachandra amadi Exmin Sales Commerce and Industries ki OSDA sadandana akhanaba mithung singoina saryaki Kaksing Kaitela Dukan Hamduna Lalon Itik Toriba Kaksing Bazar Business Welfare Association ki Thawmi sing amadi members sing saruk yaduna pangthoki buwakal taminabagi thoramaduda technical session Indo-Myanmar Border Trade Unions ki President W Nabachandra na hakibadi Trade Toriba miyamna tangai fadana tawdaba yadaba income tax thiba trade license paiba loinana ma tawkaramna license lawgani karamna trade tawgani haibana singba tungan hiram singi matangda resource person oina wangangduna miyamna khangan ki hainasu pawsina makhatana phongdorakli atopa paw amadana mo tawsimda leiba Mandeyu Upper Primary School no hekta awaga lairik tamba yadre Manipur lenga school fagat hansi mission haudokuna lenga ki khul singo fagat hanana ba khongthang kya paikhatlabusu Tamenglong district ki tawsiamna leriba Mandeyu Upper Primary School gi mairoi sing nong tariba makai lairik tamba phangdana lairi hari pawsna hai hauzik Mandeyu Upper Primary School gi sanglen gi mathakta kupliba jinga sing loina nong yuba madi phoklangi saruk sing su ahoba kya leibana nong hek surakpada mairoi sing na lairik tamba yadaduna lairik tamba phangdana lairi
ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯁ꯭ꯀꯨꯜ ꯑꯗꯨꯗ ꯃꯍꯩꯔꯣꯏ 150ꯒꯤ ꯃꯊꯛꯇ ꯂꯩ ꯑꯗꯨꯒ ꯂꯩꯉꯥꯛꯀꯤ ꯑꯣꯏꯕ ꯄ꯭ꯔꯥꯏꯃꯔꯤ ꯇꯤꯆꯔꯁ ꯑꯅꯤꯈꯛ ꯂꯩꯔꯤ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯒꯤ ꯈꯨꯟꯖꯥꯁꯤꯡꯅ ꯈꯟꯅꯗꯨꯅ voluntary private teacher manga haptuna mahiroisingbu lairik tambibigi thabak satharabasu nong suba amadi akan manonglei nungsit sitpana mahiroising school asida karaktuna lairik tambasu kinare haina su phongdorakli aduga hauji koina di myam pau si matang se lusinjarage amasum pathok sagi bra soi kiba lan kiba yaros myam ngak pigani amasum matam ge ba maroi bi pau sing su myam da le palaitana abdul pijaraki ge haina su channel si gi mekedi gi myam gi mafam na thamjari and thank you